ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒ ꯁꯤꯗ ꯂꯩꯔꯦ ꯊꯥꯡꯖꯤꯡꯒ ꯄꯥꯡꯈꯣꯛꯀ ꯏꯔꯣꯝꯕ ꯁꯤꯗꯅ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯦꯅꯖꯦꯔꯨꯝ ꯑꯣꯝꯂꯦꯠ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯍꯧꯔꯒꯦꯀꯣ ꯆꯥꯕ ꯏꯔꯣꯝꯕꯁꯦ ꯄꯥꯝꯕꯅꯤꯅ ꯏꯔꯣꯝꯕ ꯍꯥꯟꯅ ꯍꯧꯔꯒꯦ ꯀꯩꯕ ꯄꯣꯠꯁꯦ ꯚꯤꯗꯤꯑꯣꯁꯨ ꯃꯅꯥꯛ ꯇꯧꯔꯒ ꯆꯥꯎꯅꯩꯀꯣ Em bakal cái phần nhiều quăng ngang lại em à Nói Spali kamar tayo mo. Trời Ako lang tayo. hào đấy phải nó mày nấu cái phần hào đấy anh mà anh cái thùng gì Masih din je fa ini ba dui mày thùng ba walang ba mày thùng sa ba je kenom to bani ai guest kai na mày di guest kali na ko lu ge na nung sa sab do na hanai thùng na lai ba do ha ji ngarang de gin dang de gin nong chu karen ju ji lai ko si da Irom sa tin hao rồi. Nusa sahabat suka apa bagi sahabat sampai nongol di mana itu nong chu je tabar ma'am tabar di khang video do nong chu de khoi se ji ki oi na hào lắm kìa nó 당진기 막이 그래 마요온도 이게 안 밤 시제 당진기 마요온제 이런 맛이 야만 걸 뭐 잘 Ang wala na. Gì đấy? Chưa ra rồi ạ. Hay ăn bữa.
ꯆꯥꯈ꯭ꯔꯦ ꯄꯨꯈꯝ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯃꯌꯥꯝ ꯏꯔꯣꯝꯕꯁꯨ ꯂꯦꯝꯃꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯕꯥꯏ